Hi ma'am, good morning. Yam kuire video thagataba ado ngasi blog ama semjare angang ani ngasi parugi lore sonu di mamang hapta da loi khreba ko ado final exam lore bina wai sange paru hale exam thauraga परीक्षा फॉर्म भरो करो फाइनली एकदम खत्म हो गया अब मैं आराम से रहूंगा अभी पहले भी तो आराम ही था ममांग देखिए मन आराम तक दे भाई बॉल बना क्रिकेट का मारने वाला बनाया देखता हूँ Porkha loi bina haraure paru so ai so haraure ma'am ku ka sai adu angang ani mo porkha final ni na ne o thaba thada ba ya ma'am da ba gi na ta ba dum isa da kai dum ta we ba ado khoi di ayu ki breakfast ai ga sonu ga di taw ba loi paru su mang ma chat pung ni pan ma khai da gi pung 13 ba ne ba mo ma gi se ado ngasi di gk khoi general awareness lei bana pung 13 khaida dum suti oire ne na khara ngan na hairak pa school dai message la ado pung 13 khaida sonu na lau chalo re ado ma si chatringai da paratha akoi gi breakfast se hau bani ma gi ma se machi gadang sa khare tangkhai mu koi ngani man cha ra ga te ma hala cha ne na haiba ado ai ga sonu ga da sa khare ma gi ale ma do ai di ma la ga mu sa sa na hau bi da ge na ne ado ma ko ai di paru di alu paratha si yam pa me ba sonu su pa me do ju paru ne hele alu paratha se ana porkha loi bagini haiba sorona porkha loi bagi yen picture ai sini nahan su ai holi su mamang da video thangat keri tawani mapala amida da dum holi numita su dum nonga lagar gaino idum chane tawdana koi chak pudi chamina gare ba ko adubo porkha loi bagi su chicken charinge mami ai ngoda haiba do heng di bazar ni na heng oina charage ngasi di paratha charo haiba adum chabai su chari ni da ado paru ge ni kak sembirage sonu ga gadi mamang da cha kharabani na adum pukse thangatana lei paru ge ni ka khabi sa sa na hobirage lore tv ngarang ni moina thari je hoji harau ba da porkha loi rak ba da ko sonu ga se tumba ka khngdre chak lamba su khngdre tv yengbada mamang tv yengba phangjadit bado ayuk ting ngan na hogolani school chakarani school hala ko tuition mu chalani re hala mu laik tawle bena tv jengba phangjade ba hoji porkha loi bi ma jenge su ngangdre ta jong ngarang ne aduga moini remote ki mo khanarak tu ni onko porkha halak pagi paru mu ngahak pai maron mari khangdaba kai no hangne moini ne yengsi ko parugi ni sisina mamai ka si square gumba kai no khangpon de yeng le hojik se pung 13 tare 13 da suti ne ba de nahan nge de pung 13 da suti oi bani amuk nong se lak to mai nong nungsit ngarang nahan de nong nungsit kalli loire mam aduna koi yumbu gi sumanga se kaino wanana ta tari duni nong lak to khongi mathak ta ado paruna sauce te akoi sonu ga paru ga se tomato ketchup yam pa me ba aduna akoi gi yum da tomato ketchup se khangde ado ai sem gai na taw bani haje paratha du ga kola ga di saning ne ba hoi ni se sauce se ga tomato ketchup se ga ne sauce ka ne ado leitra bani na chadre amu nung si se kana silak tu mare tomato ketchup sem ge taw bani yum da ado ngan to si ngan je ke si kana sile ma hojikti matam se phi amuk phauni amuk lotion yum chang bada nungsa sadorani amuk lotion yu nungsa sadorani phawra ko mung nong chotana leiramba handakti ising nong humni muk sure nong churak panina ko ising nong mathak tagi nong tara banina aina sai bade budi nong ta bane heleba mana masing je pha ba se ada yenam se sangtura ba kai khalle ada khoi gi su mathak se khoi gi yumbuna khoi agi mapane ba ko si drum lei disa asi pham si da mamang da pochei peina leram ne do khoi gi tv gi rom se mathak ta choli taw le do hanak de mapune som da sem dok re tin tawraga idom chagi kitchen gi mapa oi dini se na fi lotion ge nong kup tare aduga gi tomato se ma'am ai ketchup ma'am da su recipe share tawjirake ma'am do ai tomato se akoi phajabani koi desi dunia ba kg amakak na halorok pani hojikti tomato su yam honge akoi amakak kari haini amakak acho hybrid haidura acho boduna kg ani da ore lupa 50 da phange ba ko aduga sigi desi se yumgi keno tawbase koi ke haini magina juicy yam oibase yumgi koi kor koi bese asisina molupa 10 kg da ai ran kg am porok pane tomato ketchup leita da same ge na ado ngasi di same ge ma'am ado recipe su mate hapchara ge
KG ꯑꯃꯗ ꯑꯩ ꯑꯄꯨꯝꯕꯗꯨꯗꯤ ꯍꯥꯞꯇ꯭ꯔꯦꯀꯣ ꯑꯄꯨꯝꯕ ꯑꯃꯒ ꯑꯁꯪꯕ ꯑꯃꯒ ꯌꯥꯎꯕꯗꯣ ꯑꯅꯤꯗꯣ ꯑꯩꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯁꯤ KG ꯑꯃꯅ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯍꯥꯞ KG ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯌꯨꯝꯗ ꯁꯦꯝꯃꯗꯤ ꯃꯌꯥꯝ ꯇꯣꯃꯦꯇꯣ ꯀꯦꯆꯞꯁꯦ ꯀꯥꯟꯅꯩ ꯑꯗꯨꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯌꯨꯝꯗ ꯁꯣꯁ ꯁꯦꯝꯈꯤꯗꯕꯁꯦꯅꯦ ꯍꯥꯏꯗꯤ ꯂꯩꯕꯅ ꯑꯗꯨꯝ ꯀꯥꯟꯅꯔꯕ ꯍꯥꯏꯅ ꯂꯩꯕꯁꯤꯅꯗꯤ ꯏꯁꯥꯗꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯣ ꯇꯣꯃꯦꯇꯣ ꯏꯁꯥꯅ ꯌꯨꯝꯗ ꯁꯦꯝꯕꯁꯦ ꯊꯝꯕ ꯌꯥꯗꯕꯕꯨꯗꯤ ꯅꯠꯇꯦ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯀꯨꯏꯅꯕꯨꯗꯤ ꯊꯝꯕ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯈꯥꯡꯗꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯁꯨꯝ ꯆꯥꯗꯅ ꯂꯩꯈꯤꯕꯁꯦ ꯐꯅ ꯀꯨꯏꯅ ꯂꯩꯁꯟꯈ꯭ꯔꯗꯤ ꯃꯅꯝ ꯑꯃ ꯅꯝꯃꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯑꯂꯩꯕꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯣꯏ ꯀꯦꯃꯤꯀꯦꯜ ꯀꯩꯀꯩ ꯌꯥꯟꯁꯜꯂꯛꯄꯅꯤꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯏꯗꯅ ꯑꯗꯣ ꯑꯩꯁꯨ ꯍꯣꯡꯉꯕꯅꯤꯅ ꯌꯨꯝꯗ ꯈꯔ ꯁꯦꯝꯃꯦ ꯁꯨꯃꯥꯏꯅ ꯇꯣꯃꯦꯇꯣꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯦ ꯑꯗꯣ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯦ ꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯑꯗꯨꯝ ꯑꯩꯗꯤ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯕꯗꯨꯅ ꯍꯥꯎꯕꯗꯣ ꯑꯗꯣ ꯁꯤꯗ ꯇꯤꯜꯍꯧ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯆꯅꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯇꯟꯕꯨ ꯍꯧꯔꯗꯤ ꯀꯦꯆꯞ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯁꯨ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯝꯕꯅꯦ ꯑꯗꯨꯝ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯍꯥꯞꯇꯔꯦ ꯑꯂꯩꯕꯗꯗꯤ ꯀꯔꯤ ꯍꯥꯞꯄꯤꯕ ꯈꯪꯄꯣꯟꯇꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯒ꯭ꯌꯥꯁꯇ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯁꯥꯂꯥ ꯀꯩꯀꯩ ꯍꯥꯞꯀꯦ ꯇꯧꯕꯅꯤꯀꯣ ꯑꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯊꯨꯝꯒ ꯆꯤꯅꯤꯒ ꯚꯤꯅꯦꯒꯔ ꯈꯛꯇꯪ ꯍꯥꯞꯄꯒ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯁꯦꯝꯃꯃꯤꯅ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯍꯥꯞꯆꯟꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯥꯞꯄ ꯅꯠꯇꯦꯕꯀꯣ ꯐꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯅꯝꯗꯨꯗ ꯑꯗꯨꯝ ꯐ꯭ꯂꯦꯕꯔꯗꯨꯗ ꯑꯗꯨꯝ ꯂꯥꯛꯅꯕ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤ ꯍꯥꯏꯅ ꯑꯩꯅ ꯖꯤꯔꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏꯅꯦ ꯒꯨꯔꯨꯃꯨꯁꯤꯅꯦ ꯂꯣꯡꯅꯦ ꯏꯂꯥꯏꯆꯤꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯇꯦꯖꯄꯇꯥꯒ ꯍꯥꯞꯆꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯤꯁꯟꯕꯅꯤ ꯑꯗꯣ ꯁꯤꯇꯤ ꯑꯅꯤꯈꯛ ꯑꯩꯅ ꯀꯥꯝꯃꯦ ꯁꯤꯇꯤ ꯑꯅꯤꯗꯩꯗꯤ ꯍꯦꯜꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯦꯁꯤꯅꯤꯅ ꯕꯔ ꯄꯠꯊꯔꯕꯅꯦꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒꯦ ꯌꯨꯝꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯗꯦꯁꯤꯅꯤꯅꯀꯣ ꯗꯦꯁꯤ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯕ ꯗꯦꯁꯤ ꯑꯗꯨꯝ ꯑꯩꯈꯣই ꯌꯨꯝꯒꯤ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯇꯤ ꯑꯅꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯗꯨꯅ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯛ ꯇꯧꯕꯗꯣ ꯑꯗꯨꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯁꯤꯁꯤꯅꯗꯤ ꯍꯦꯟꯅ ꯃꯆꯨꯗꯨꯁꯨ ꯐꯖꯕ ꯍꯦꯜꯂꯤꯀꯣ ꯖꯨꯁꯤꯁꯨ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯐꯤꯗ ꯌꯣꯝꯃꯒ ꯆꯦꯗ ꯍꯥꯏꯈꯤꯕ꯭ꯔꯥ ꯉꯁꯥꯏꯕꯨ ꯑꯩꯕꯨ ꯁꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯐꯤꯗ ꯌꯣꯝꯃꯒ ꯑꯩꯅ ꯃꯆꯟꯁꯤꯡ ꯍꯥꯞꯈꯤꯕꯁꯤꯡꯁꯦ ꯑꯁꯤ ꯑꯩꯅ ꯂꯧꯊꯣꯛꯄꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯞꯈꯤꯅꯤꯀꯣ ꯑꯁꯤ ꯑꯃꯨꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝꯖꯟꯕꯅꯤ ꯑꯗꯣ ꯈꯔ ꯏꯪꯊꯔꯒ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯗ ꯍꯥꯞꯆꯜꯂꯦ ꯑꯁꯤ ꯇꯛꯈꯥꯏꯔꯒꯦ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔ ꯍꯥꯏꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯪꯉꯛꯈꯤꯒꯦ ꯑꯩꯈꯣই ꯏꯁꯤꯡ ꯁꯔꯨꯛꯁꯤꯃꯨꯛ ꯑꯃꯨꯛ ꯐꯨꯠꯇꯣꯛꯇ꯭ꯔꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯕꯀꯣ ꯃꯍꯥꯎꯁꯨ ꯑꯗꯨꯝ ꯋꯥꯠꯀꯅꯤ ꯑꯍꯥꯟꯕꯗ ꯀꯨꯀꯔꯗ ꯁꯤꯇꯤ ꯑꯅꯤꯈꯛ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯪꯍꯜꯂꯒꯀꯣ ꯑꯩꯅ ꯇꯛꯈꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯠꯂꯤꯀꯣ ꯑꯁꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯐꯖꯅ ꯇꯛꯑꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯩ ꯌꯥꯎꯔꯤꯕꯅꯤꯅ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯆꯜꯅꯤ ꯑꯃ ꯊꯝꯃꯒꯀꯣ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯀꯨꯡꯕ ꯁꯔꯨꯛꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯁꯨ ꯁꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯡꯕ ꯁꯔꯨꯛꯁꯦ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯎꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯅꯪꯕ ꯁꯔꯨꯛꯁꯦ ꯑꯁꯤ ꯂꯧꯊꯣꯛꯀꯦꯕ ꯃꯔꯨ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯀꯨꯒꯤ ꯑꯩꯈꯣꯏ ꯀꯩꯀꯩ ꯌꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯆꯤꯊꯣꯛꯄ ꯇꯥꯔꯒꯗꯤꯀꯣ ꯁꯤꯁꯤ ꯇꯣꯉꯥꯟꯅ ꯇꯥꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯁꯤ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯅ ꯑꯩꯁꯦ ꯈꯔꯒꯁꯨ ꯀꯨꯀꯔꯗ ꯌꯥꯎꯔꯤꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯄ ꯃꯇꯝꯁꯤ ꯕꯤꯛ ꯊꯜꯂꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯂꯥꯁ ꯑꯣꯏꯕ ꯇꯥꯏꯞ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯪꯈꯥꯏ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯤꯊꯣꯛꯑꯦ ꯈꯥꯕꯩꯁꯤꯅ ꯇꯧꯔꯒ ꯑꯀꯨꯡꯕ ꯑꯇꯩꯁꯨ ꯂꯩꯔꯤꯉꯩ ꯀꯨꯡꯅ ꯑꯗꯨꯝ ꯆꯤꯊꯣꯛꯄꯤꯔꯤꯉꯩ ꯀꯥꯏꯗꯦꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯌꯥꯔꯦꯗ ꯑꯗꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯦꯆꯞꯁꯦ ꯁꯦꯝꯃꯝꯃꯤꯀꯣ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯗꯦꯕꯀோ ꯁꯣꯅꯨꯒ ꯄꯔꯨꯗꯤ ꯇꯟ ꯑꯣꯏꯔꯦ ꯕꯣꯔꯥ ꯑꯣꯏꯔꯦ ꯄꯔꯥꯊꯥ ꯑꯣꯏꯔꯦ ꯖꯍꯥ ꯃꯦꯒꯤ ꯑꯣꯏꯔꯦ ꯖꯍꯥ ꯄꯣꯠꯇ ꯃꯣꯏꯅꯤꯗꯤ ꯇꯣꯃꯦꯇꯣ ꯀꯦꯆꯞꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩ ꯍꯥꯟꯅꯗꯤ ꯏꯊꯟꯗꯒ ꯂꯩꯔꯤ ꯃꯇꯝꯗꯗꯤꯀꯣ ꯁꯣꯅꯨꯁꯨ ꯄꯤꯛꯄ ꯃꯇꯝꯗꯣ ꯆꯥꯗꯕꯅꯤ나 ꯑꯗꯨꯝ ꯈꯔ ꯁꯦꯝꯈ꯭ꯔꯒ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯅꯤ ꯁꯨꯔꯛꯑꯕꯅꯤꯅ ꯁ꯭ꯀꯨꯜꯗꯁꯨ ꯍꯥꯞꯄ ꯑꯗꯩꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯆꯥꯕ ꯇꯧꯕꯅꯤꯅ ꯆꯪꯉꯦ ꯑꯗꯣ KG ꯑꯃꯅ ꯁꯨꯃꯥꯏꯅ ½ KG ꯃꯨꯛꯇꯤ ꯊꯣꯛꯑꯅꯤ ꯑꯗꯨꯝ ꯀꯥꯃꯗꯤ ꯀꯥꯟꯅꯩꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯩꯅ ꯆꯤꯊꯣꯛꯑꯦ ꯑꯅꯪꯕ ꯁꯔꯨꯛꯅꯦ ꯊꯝꯃꯦ
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯤꯗ ꯌꯣꯝꯈꯤꯕ ꯀꯩꯅꯣꯗꯣ ꯃꯆꯜꯁꯤꯡꯗꯣ ꯃꯔꯨ ꯃꯔꯥꯡ ꯁ꯭ꯄꯥꯏꯁꯤꯁꯤꯡꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯒ꯭ꯌꯥꯁꯁꯦ ꯊꯥꯒꯠꯂꯒꯦ ꯍꯧꯖꯤꯛꯁꯦ ꯂꯣꯏꯗ꯭ꯔꯦꯕ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛ ꯀꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯃꯅꯤꯟꯁꯤꯡꯗꯣ ꯑꯃꯨꯛ ꯆꯦꯜꯍꯟꯈꯤꯒꯦ ꯍꯥꯏꯗꯤ ꯅꯪꯁꯜꯂꯛꯈꯤꯒꯦꯕ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯏꯊꯟꯇꯐꯥꯎꯗ ꯑꯩꯅꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯒ ꯑꯩꯒꯤ ꯋꯥ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯁꯣꯏꯕ ꯇꯥꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯁꯣꯏꯕꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯃꯁ ꯑꯃ ꯀꯥꯂꯥ ꯅꯃꯛꯇꯣ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯁꯣꯜꯠꯇꯣ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯆꯨ ꯐꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯞꯆꯟꯕꯅꯤ ꯃꯌꯥꯝ ꯑꯂꯩꯕꯗꯣ ꯌꯨꯝꯒꯤ ꯑꯁꯨꯕꯗꯣ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯁꯥꯔꯅꯦꯅꯀꯣ ꯀꯩꯅꯣ ꯁꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯉꯁꯥꯏꯁꯨ ꯑꯅꯤꯈꯛ ꯑꯩꯅ ꯆꯞꯊꯠꯂꯒ ꯍꯥꯞꯈꯤꯕꯗꯣ ꯑꯗꯣ ꯑꯁꯥꯕ ꯃꯣꯔꯣꯛꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯆꯨ ꯈꯤꯇꯪ ꯐꯖꯅꯕ ꯃꯁꯥꯒꯤꯗꯨ ꯑꯗꯨꯝ ꯇꯣꯃꯦꯇꯣꯁꯦ ꯐꯖꯔꯕꯅꯤꯅ ꯁꯪ ꯉꯥꯡꯉꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯗꯣ ꯆꯥꯃꯁ ꯑꯃꯈꯛꯀ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯐꯤꯗ ꯌꯣꯝꯅ ꯏꯁꯄꯥꯏꯁꯤꯁꯁꯤꯡ ꯍꯥꯞꯄꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯩꯁꯤꯡꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨꯅꯦ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯁꯦꯝꯃꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯤꯇꯪ ꯐ꯭ꯂꯦꯕꯔꯗꯣ ꯍꯦꯟꯅꯕ ꯍꯥꯎꯅꯕ ꯍꯥꯏꯅ ꯍꯥꯞꯄꯅꯦꯕ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯍꯤ ꯅꯥꯏꯕꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯦꯕ ꯑꯗꯣ ꯑꯃꯨꯛꯀ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯂꯣꯟꯈꯤꯒꯦ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣ ꯅꯪꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯄꯤꯇꯤꯛ 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 ꯆꯣꯡꯕꯁꯦ ꯈꯨꯠꯇꯒ ꯑꯃꯨꯛ ꯆꯣꯡꯉꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯗꯩꯗꯤ ꯚꯤꯅꯦꯒꯔ ꯆꯥꯃꯁ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ ꯃꯌꯥꯝ ꯚꯤꯅꯦꯒꯔꯁꯤꯅ ꯍꯣꯔꯦꯟ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯁꯤ ꯚꯤꯅꯦꯒꯔꯁꯦ ꯑꯩꯅ ꯆꯥꯃꯁ ꯑꯃꯈꯛꯇꯪꯗ ꯍꯥꯞꯄꯅꯤꯗ ꯌꯥꯝꯕ ꯅꯠꯇꯦ ꯈꯨꯠꯇꯒ ꯂꯣꯏꯅ ꯐꯨꯗ ꯀꯂꯔ ꯆꯨꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯩꯅꯣ ꯇꯥꯏꯜꯁ ꯑꯗꯨꯒꯤ ꯃꯈꯥꯗꯒ ꯌꯦꯡꯉꯨ ꯆꯣꯡꯊꯣꯛꯄꯁꯦ ꯆꯣꯡꯊꯣꯔꯛꯑꯦꯕ ꯅꯪꯁꯜꯂꯛꯑꯕꯅꯤꯅ ꯀꯨꯡꯁꯜꯂꯛꯑꯕꯅꯤꯅ ꯇꯣꯃꯦꯇꯣꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯨꯜꯂꯕ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯒꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯤꯇꯪ ꯃꯨꯟꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯧꯁꯜꯂꯦ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯀꯪꯕ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯦꯕꯀோ ꯑꯗꯣ ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯌꯥꯕꯨꯗꯤ ꯌꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯆꯦꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯨꯟꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯁꯨ ꯃꯄꯥꯟꯗ ꯏꯁꯤꯡꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪꯒ ꯑꯃꯨꯛ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕ ꯑꯅꯤꯃꯨꯛ ꯈꯛꯇꯪꯒ ꯑꯃꯨꯛ ꯃꯩꯁꯦ ꯇꯞꯍꯜꯂꯒ ꯑꯃꯨꯛ ꯂꯣꯟꯁꯟꯒꯦ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯖꯔꯛꯑꯅꯤ ꯄꯥꯔꯨꯒ ꯁꯣꯅꯨꯒꯅ ꯂꯥꯡꯉꯤꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯄꯩꯈꯥ ꯂꯣꯏꯔꯦ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯑꯩꯅꯁꯦ ꯍꯥꯠꯇꯣꯛꯄ ꯇꯧꯖꯔꯒꯁꯅꯣꯅ ꯈꯜꯂꯦ ꯅꯍꯥꯟꯗꯩꯁꯨ ꯃꯣꯏꯁꯨ ꯄꯩꯈꯥ ꯃꯅꯨꯡꯅꯤꯅ ꯇꯤꯚꯤꯅ ꯀꯔꯤ ꯑꯃꯅ ꯀꯔꯤꯅ ꯂꯥꯎꯕꯒ ꯐꯨꯕꯒ ꯇꯧꯕꯅꯤꯅ ꯌꯦꯡꯖꯔꯁꯅꯨ ꯄꯔꯤꯈꯥ ꯂꯣꯏꯔꯛꯄꯒꯤ ꯑꯣꯏꯅ ꯑꯩꯁꯨ ꯊꯥꯗꯣꯛꯑꯕ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯐꯤ ꯂꯧꯁꯜꯂꯨꯔꯦ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯔꯦꯅ ꯑꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯐꯤꯔꯣꯜꯁꯤꯡꯗꯣ ꯐꯧꯗꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯊꯕꯛ ꯀꯟꯈꯠꯂꯛꯑꯒ ꯑꯃꯨꯛ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯗꯣꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯃꯨꯛ ꯌꯥꯁꯜꯂꯛꯀꯗꯣꯔꯦ ꯅꯪꯁꯤꯜꯂꯛꯑꯦꯅ ꯃꯩꯁꯦ ꯀꯜꯍꯜꯂꯕ ꯇꯟꯕꯒꯤꯀꯣ ꯃꯩ ꯄꯤꯇꯤ ꯄꯤꯇꯤ ꯍꯥꯏꯗꯤ ꯃꯩ ꯇꯞꯍꯜꯂꯒ ꯇꯧꯕꯗꯣ ꯀꯨꯏꯅ ꯆꯪꯈꯤꯗꯣꯏ ꯃꯥꯜꯂꯦꯅ ꯑꯗꯨ ꯑꯣꯠꯄ ꯂꯦꯠꯄꯤꯗꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯗꯨꯏꯁꯨ ꯑꯩꯁꯦ ꯌꯥꯔ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯄ꯭ꯂꯦꯠ ꯑꯀꯪꯕ ꯑꯃꯈꯛꯀ ꯂꯧꯔꯦ ꯑꯗꯨ ꯌꯥꯔꯦ ꯀꯨꯡꯁꯨ ꯀꯨꯡꯉꯦ ꯏꯪꯊꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯨꯡꯁꯜꯂꯛꯑꯅꯤ ꯑꯗꯣ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯦ ꯁꯥꯏꯠꯇꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯌꯨꯝꯗ ꯁꯦꯝꯕ ꯁꯣꯁꯁꯤꯅ ꯑꯗꯨꯝ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯑꯇꯟꯕ ꯑꯃꯁꯨ ꯂꯥꯛꯄꯅꯤꯅ ꯁꯦꯝꯅꯤꯡꯗꯕ ꯑꯃꯨꯛꯁꯨ ꯂꯥꯛꯄꯗꯣ ꯑꯗꯩ ꯇꯣꯃꯦꯇꯣ ꯍꯧꯖꯤꯛꯇꯤ ꯍꯣꯡꯕꯅꯤꯅ ꯀꯥꯟꯅꯕꯩ ꯋꯥꯔꯤꯅꯦꯕ ꯇꯥꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨم ꯂꯩꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯔꯃꯥꯏꯅ ꯑꯩ ꯈꯟꯖꯤꯜꯂꯛꯄ ꯃꯇꯥꯡꯗꯣ ꯂꯩꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯡꯉꯕꯅꯤꯅ ꯇꯧꯁꯜꯂ ꯊꯝꯃꯒꯕ ꯌꯥꯔꯦ ꯌꯨꯝꯗ ꯁꯦꯝꯖꯤꯜꯂꯒꯅꯦ ꯑꯗꯣ ꯃꯆꯨꯁꯨ ꯐꯖꯔꯦ ꯉꯁꯥꯏ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯞꯈꯤꯕꯗꯣ ꯑꯩꯅꯅꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯈꯤꯕꯗꯨꯅꯁꯨ ꯃꯆꯨꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯏꯪꯊꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯖꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ ꯂꯩꯕꯒꯤꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯤꯁꯦ ꯍꯣꯔꯦꯟ ꯃꯁꯥꯂꯥꯁꯦ ꯂꯪꯁꯦꯛꯀꯁꯨ ꯌꯥꯔꯦ ꯑꯩ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯇꯛꯈꯥꯏꯔ ꯌꯦꯔꯨꯝ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯨꯟꯖꯔꯔꯣꯏꯀꯣ ꯐꯤꯗ ꯌꯣꯝꯃꯤꯕ ꯃꯁꯥꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ
ꯑꯗꯨꯒ ꯐꯖꯅ ꯏꯪꯊꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯒꯦ ꯑꯁꯤꯅ ꯍꯥꯐ ꯀꯦꯖꯤꯒꯤ ꯕꯣꯇꯜ ꯑꯣꯏ ꯃꯥꯜꯂꯦ ꯁꯤ ꯍꯥꯐ ꯀꯦꯖꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯦꯖꯤ ꯑꯃ ꯍꯦꯟꯅ 1.5ꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯕꯣꯇꯜꯗꯣ ꯑꯗꯨꯝ ꯂꯧꯔꯦꯕ ꯑꯗꯣ ꯁꯤꯁꯦ ꯄꯥꯛꯅꯕꯨꯗꯤ ꯂꯧꯗꯕꯅꯤ ꯀꯦꯟꯇꯤꯟꯗꯒ ꯂꯩꯔꯝꯗꯕ ꯇꯥꯔꯒꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯆꯥꯁꯦ ꯑꯗꯨꯝ ꯂꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯕꯔꯗꯣ ꯐꯥꯏꯜ ꯀꯣꯕꯔꯒꯨꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒ ꯀꯔꯤ ꯍꯥꯏꯅꯤ ꯀꯦꯔꯣꯁꯤꯟꯒ ꯀꯩꯅꯣ ꯇꯧꯅꯕ ꯑꯃꯈꯛ ꯂꯩꯕꯅꯤꯅꯦ ꯀꯔꯤꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯂꯩꯇꯕꯒꯤꯀꯣ ꯑꯩꯅ ꯂꯩꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤꯀꯣ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛꯇ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯑꯊꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯀꯕꯔꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯣꯔꯟ ꯑꯣꯏꯅ ꯇꯥꯁꯜꯂꯒ ꯑꯩꯗꯤ ꯍꯥꯞꯄꯗꯤ ꯃꯈꯨꯟꯁꯦ ꯄꯤꯛꯄꯅꯤꯅ ꯈꯥꯕꯩꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯣꯔꯟ ꯇꯥꯁꯜꯂꯒ ꯍꯥꯞꯄꯅꯤ ꯑꯗꯨꯝ ꯃꯈꯨꯟꯁꯦ ꯄꯤꯛꯄꯅꯤꯅ ꯈꯔ ꯇꯥꯗꯩ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯂꯣꯏ ꯍꯥꯞꯆꯜꯂꯒꯦ ꯀꯦꯖꯤ ꯑꯃꯅ ꯄꯨꯔꯥ ꯍꯥꯐ ꯀꯦꯖꯤꯗꯩꯕꯨ ꯍꯦꯜꯂꯦ ꯃꯦꯝ ꯍꯥꯐ ꯀꯦꯖꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦ ꯈꯔ ꯂꯦꯝꯊꯣꯛ ꯂꯦꯝꯁꯤꯟꯁꯤꯗꯤ ꯍꯣꯔꯦꯟ ꯏꯒꯔꯣꯜ ꯍꯧꯔꯒꯔ ꯀꯩꯅꯣ ꯁꯟꯗꯥꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒ ꯕꯣꯔꯥ ꯍꯧꯔꯒ ꯈꯣꯠꯂꯒ ꯆꯥꯔꯕ ꯍꯥꯎꯔꯅꯤ ꯑꯁꯤꯁꯦ ꯑꯗ ꯁꯨꯃꯥꯏꯅ ꯍꯥꯐ ꯀꯦꯖꯤꯗꯤ ꯐꯖꯅ ꯊꯣꯛꯑꯦ ꯀꯦꯖꯤ ꯑꯃꯅꯀꯣ ꯑꯗꯣ ꯁꯤ ꯀꯦꯃꯤꯀꯦꯜ ꯀꯩꯀꯩ ꯌꯥꯎꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯦꯝꯃꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯌꯨꯝꯒꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯏꯁꯥꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯥꯝꯕꯤ ꯅꯠꯇ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯣꯝꯗꯗꯤ ꯑꯗꯨꯝ ꯍꯧꯔꯝꯗꯣꯏꯅꯤ ꯑꯗ ꯑꯗꯨꯝ ꯍꯣꯡꯕ ꯃꯇꯝꯅꯤꯅ ꯁꯦꯝꯖꯤꯜꯂꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯖꯥꯔꯁꯦ ꯐꯖꯔꯦ ꯃꯆꯨꯁꯦ ꯃꯩꯅ ꯁꯣꯝꯗꯒꯤ ꯉꯥꯟꯁꯤꯜꯂꯛꯄ ꯅꯨꯡꯁꯥ ꯍꯧꯖꯤꯛ ꯐꯖꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯂꯣꯏꯔꯦ ꯃꯦꯝ ꯑꯗꯣ ꯁꯤꯅ ꯍꯥꯐ ꯀꯦꯖꯤꯒꯤꯅꯦ ꯕꯣꯇꯜꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯆꯧꯕꯁꯨ ꯂꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯟꯈꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯕꯣꯔꯥꯒꯨꯝꯕ ꯍꯧꯔꯒ ꯑꯦꯒ ꯔꯣꯜꯒꯨꯝꯕ ꯁꯦꯝꯃꯒ ꯆꯥꯊꯣꯛꯑꯕ ꯑꯗꯨꯒ ꯍꯣꯔꯦꯟꯒꯤ ꯐꯤꯒꯤ ꯃꯌꯣꯝꯁꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕꯗ ꯍꯣꯔꯦꯟ ꯁꯨꯒꯥꯏꯔ ꯍꯥꯞꯆꯤꯟꯈ꯭ꯔ ꯂꯣꯏꯔꯦ ꯇꯛꯈꯥꯏꯔꯒ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯇꯣꯃꯦꯇꯣ ꯖꯥꯔ ꯀꯩꯅꯣꯁꯤꯡꯒꯤ ꯕꯣꯇꯜꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯐꯖꯃꯟꯈꯤꯗꯅ ꯂꯪꯁꯦꯛꯄꯁꯨ ꯑꯗꯨꯝ ꯂꯪꯁꯦꯛꯄꯗꯤ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯗꯣꯀꯣ ꯐꯦꯡꯗꯣꯛꯑꯒ ꯍꯋꯥꯏ ꯃꯔꯨ ꯀꯩꯀꯩꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯒꯦꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯞꯆꯤꯟꯕꯅꯦ ꯑꯅꯤ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯞꯆꯤꯜꯂꯅꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯇꯩ ꯑꯅꯤꯈꯛ ꯂꯩꯔꯤ ꯁꯤꯁꯨ ꯂꯩꯔꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯦꯔꯪꯗ ꯌꯣꯝꯃꯒ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯕꯣꯇꯜꯁꯤꯗ ꯍꯥꯞꯆꯜꯂꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯊꯥꯡꯒꯠꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯁꯨ ꯄꯔꯤꯈꯥ ꯂꯣꯏꯔꯕꯅꯤꯅ